threats labnina kihan khangan ba mayam thoglabnina masizna hojiki khunja sing na habi mogi naga ge ancestral land da encroach tawre hade masi sumaina tawrabnina kadi tawbatai karamba challenge ado ngasai haibadu ne masi government ama leibne na government gi mathau tawdaba government responsible du lawraga tawdaba gi problem ne adu nataba tarde phare ne moina adu do orade government du mik usan kro moi han kro army sing Naga na adum taunarage ne adu sunataba Naga na tauge hai kanda army sing security forces na thingi haba maitai na change hai kanda thingi hoji thingbis na tro aduna aikoi se khongkhut punba mongda India government se na sanaba pot ama oina ueba Mayam bukumzari adom neng biribas impact news ni ai Joyshree Usham na impact news ki Manung Hutna da taram nokchari Chahi ahum fazalak laba crisis na thalaba Manipur asida akhoi inong no tension amuka akhoi uba thengnari Kuki amasung Naga gi marakta tension amuka akhoi uba thengnari Ireng Naga khul dagi hauraga Kharam Waife village Kangpokpi district ki hariba Naga taba mafams reisda Suspension of operation da leiba sugi kader singna ki hanba adagi village ki gate thugairamba aduga village ki memorial stone da inscription Kuki land stay away kind of maina thamamba sigumbagi irang asi adum akhoina latest oina thengne adum Manipur gi akhoi crisis maite ga Kuki gi crisis gi marums raise da hoji Kuki ga na gi tension jisu tamna 2024 gi lorak padagi dum lady laibani background da laibani adu tamna sum fudok pa horakle maroina chathok chasin gi lambi gi matang da German tiger road semba poppy cultivation adagi atay topa Naga gi ancestral land da kano encroach tawre haibagi adugum bagi allegation da proof ani gi marakta nungana da basi masi simmer tawr laibani hojik tamna zum thogla 2025 ki ahanba early mid June July August wise raise the masigi issues ihan hana thoki bani aduga matam today da was foothills Naga coordination committee FNCC nazu foothills da blockade thamaga sumaina Naga ge area da encroach was yaning de haba phungdok na maina blockade ka tawkiba adugi retaliation da Kuki Pruki mogi mioi singna national highway number 2 da amka blockade thamjanba aduga Kona lengang ni intervene taraga August September doi da khara muk taptharakhi bani aduga tamna muk masigi tension ji tapthaba taraga su marum dadi dum leiba aduga handak ikoi dana January gi tang ni panda Zalengrong United Front gi moigi armed wing na kano Kuki groups under suspension of operation KNFP gi kadar singda Kharam Waife village da maina mogi designated su camps harakpa madu yaning da phongrok tuna khaina ba aduga mioi ani hum kadar ani hum soki ba leibagi pausu laikre aduga latest oina January gi tang tarama thogi evenings reiza ireng khul gi ireng Naga khul Kangpokpi district manung da leiba khul asida is the vandalized oramba madu yaning da badagi khunja singna lambi Kangpokpi district ka Churachandpur ga phauna ba lambi asi blockade thambadagi hojiki sud leba kader sing moi kuntrarom la ga hojik village kano blockade torba moi da kihan khangan ba adugumba tension mayam thokre aduna ngasi akoina puzariba topic asi Kuki Naga tensions new trigger point in Manipur crisis Manipur gi akhoi gi chaung labor crisis leiza anoba trigger point anoba mongi charang na ba irang ama tholopagi trigger point ama oina ubagi mami tarakli aduna ngasi discussion asida manu huna khana bina election biriba khoi gi panelist na ahan bada right makta da election biriba oza Jitendra Ningomba president CCSK oza butaram nokchari akhoi gi ani suba panelist oza Ashang Kasar social activist oza busu taram nokchari and on my extreme right election biriba oza MA Chesaba president MMWO oza busu taram nokchari ngasi gi discussion hogdokcha basi ahan bada hak oza Ashang Kasar lakchage oza hojiki sumaina khulai paiba singna su manung su gi kano marum de leba agreement de leba khulai paiba singna Naga villages especially ngarang gi incident ireng Naga khul da thokiba incident se moi da threat ma prakpa aduga security personnel CRPF aduga Kangpokpi police ki moi gi personnel sing adum leptan leba se khoi gi visual da zodum uba phangi masi kamai yeng bi beoza Joyshree akoi Manipur khakta nate Kwaki Manipur Naga khakta nate Manipur da lairiba akhoi Naga atopa indigenous akhoi mayam se khangde yamna
kari hasira akhoi na mitop oina sum tawsalak pa mansalak pa oina mapuda yong na tangai haibagi wari do jawsalak para haina ngarang nahan ireng gi thodokta thokiba akhoi gi KNF ki leader akhoi gi tiger kipken hairiba thangboy haina su khangnaba moi gi team sin laraga khoi gi nungda yumlamba iramba ireng do Kuki len hairaga aduga far away kaino stay away haidana tharaga adugumba tawramba thon aduga German da WhatsApp ki through the call tawraga threat mayam tawba halairaga moi 30-40 arms apuraga mo lakpa haibadegi hujik che ireng da madugi yam tension se chawna lai sumaina Naga gi village da Naga area da threat tawba aduga harass tawba aduga problem create tawba haibase Joyshree hanthak sin ahan banati mamang da Tiger Road German Road ki su mayam thokre to toba mafam khara da phuba khopa chaiba aduga khoi paisa demand tawba kumba natraga adugumba threat mayam tawba aduga hojik kharam khoi kaino se da su khoi su kem namna tawgani thamgani na tawriba sigumba tension mayam duga Naga singda adum harass piba mayam se ngasin ahanban ngara nahanduna ahanbane haiba nate nachade haijariba aduga Naga singna madu tum ngasi phawo yenglaga lebase tumina lebase kari maram gino haise aina dum hangbada isana hangbada ai answer phangde kari gino haise adu Naga gi leader sing Naga gi mokok singda kari wakhan yaubra kari leibra khangde mawaida yamna kiman khibagira natraga hena nungsiman bagira nungsiba henjan khibara aisu phap tade sikumba asidi kari aisira akhoi yamna kaino matik chaba ko adugi reply punishment adugi pigadabane haijariba adubu ngasi phawbuda sumaina torakpase mathangi chahi da su mamangi chahi da su kai konsa khul da su thohaningdaba thodok thoe adum compromise tawra chakre loikre Tiger German Road su adum get charame adumaina maming tholame handaksu ireng thaina ipai pudegi indigenous community village amma oina leijadana migi khunda adumai nungda ira thambadu chalaga Kuki len haina thaba aduga stay away na tawba habisibu sidi khanaba haw achina takpati thoi na adum usitaba tawena tawbagi potu laiba aduna masida Naga na kari respond tawgadabano aduga kari gi tawdaribano aduga Naga na ngasi phobada tumina leise haibise aidi maje khallaga agi wakhanda dum answer du phangde adubo Joyshree hojikti ngasi gi topic tu ga mari leinana aina haijaningbadi Manipur da segumba pamdaba mayam thokani hoje maitei ga Kuki gi marakta su aduga Kuki na tawriba mayam thokliba tawriba sisu madugi advantage mayam si kadaidi lakpano hairaga akhoi se moi di su gi mingda organization mayam se nomai pairaga well established oina kem hangdana leikhreaba masigi advantage achauba aduna masi moi di su gi mingda nomai pairaga free movement chatpa yare khulai pairaga aduga army sing Assam rifle singa chum karisu di tawnatre akhoi gi songi tamba gi nadi madu gi potu leitabne na chatho chasing de yadre khoi gi mi jo akhoi gi Naga gi su ceasefire ne hairo so NSN ju openly chapa yade moi na open da chapa yai aduna masai ki su haiba purakpa si maye ki di lan tawramba mayam nomai pairamba mayam katu karan tawramba mayam du tawdaningai haiba ki takmata su thambane haina akhoi di lowe natrane adu natradi kari ki tamma su thambano ne adu di tum tawnaro government na tawpham thokpa action lokhat pham to lokhat laga muthaningai tawgadabane aba adubu moina extortion tawba mayam adugi adagi tawba khulai pai mayam je wari saraga noi kem da designated kem da leigadabne na condition amada thamlaga lehali bane aba adna su thamba se akhoina khalambana shanti laninga inthaninga katu karan tawdaninga mi praja singda micham singda threat tawdaninga adungba niba khopa oidaba padaba thoktaninga gitamakta su du thamlaga India government na condition amada thambani haina khoidi laurame hojikti tawthorakpa lakpa mayam si uba kanda de Joyshree su thambasidi Naga singda micham singda Naga gi micham maite gi micham singda lambi lamkhaida moina madui khudong chaba lauraga lan tawningai harass tawningai thingningai threat tawningai paisa khomningai aduga moi hena chawkhaningai gi tamakta su se thamba oibogi mong da ta khre
Oza do huzik Kangpukpi to Churachandpur Power lambi huzik ireng khulda leiba lambi je hana dagi dum leiba lambi ra natraga masi crisis manungda sembat ki lambi oza masi lambi khongna chappa ya ba ko aduga sum kapa akhoi gi namphuna phada shaktiman gumba chappa ya ba dudi dum leirame ai pa pu akhara matam sangna maramdi loina makse khong gi thaina di British road adu ada mayam second adege ahan singna chatlamba adungba macha di leyaba do handak chauna lambi kakpa saba gari mayam chappa ya dudi conflict manung da semba ne ba hanadi semla su loina do suna phauna de ba su loide haba matek ti khun manak ka kapa khopati khradi leyaba do handak ti sangna a phau yauna kakpa tawriba punamak se di conflict ge manung da ne ba aduna masai aina haiba go point ga conflict manung da sondana lane na maitei singna chatpa ya na ngamda na loina fly da tonglaga chali moina de duga development loina kaino stop tawri IDP singna yum laite na soda Iran tawri moi di nuai na lambi se develop tawraga leram khre sisu sum khanbiro ko aduna masai maitei na chatpa ya de na fly da chapu kumna Iran le di moi su chappa ya roi da chappa ya haloi da bani ya roi da bani moi su fly da chakka da bani helicopter service to gera sanapati da lakpa ukhru da lakpa ada lakpa chiri da lakpa se moi su helicopter service tower pi ga lahan ga da bani adu gi su tawdre adu nga sai haibu kumna lan manung da lambi chauna 100 kilometers ki yamna chauna dum lambi kappa ngame sonda sugnu area da thong moi gi on paisa de puthora thong sarame ko forest clearance yaw de sudum sa re lenga ki mayokta adu su thambase masai ki peace lininga gi tamakta government gi kaino gi phaningai naptana hojikti su sin maram oro su tham maram di hojik toriba singse su laiba singdu ne ba su thambase di naga gi lam muningai laga gi mi singda lan tawningai maitai gi lan tawningai maitai gi lan muningai gi su oina tara khre ba formula se oza hojikti sumaina threats labani na ki han khangan ma mayam thokla bani na masi jina hojiki khunja sing na habi mogi naga gi ancestral land da encroach tawre ha du masi sumaina tawra bani na kadi di tawbutai karma challenge ado ngasai haibedu ne masi government amal leibne na government gi mathau tawdaba government responsible du lawraga tawdaba gi problem ne ado nataba tarde phare ne moina adu do orade government do mik usan kro khut chang kro khongkhut moi han kro army sing naga ga na adum tawnarage ne adu sunataba naga na tawge hai kanda army sing na security forces na thinge ha maitai na change hai kanda thinge hoji thingbis na tro aduna ai khoi se khongkhut punba mongda India government sin na sanaba pot ama oina uya adu moi ding sai na haire free handed da chahale ngarang du yengo akhoi kaino du uri budu ko security sing leb laga moi ge dum chatana laire ba adu kadai da lege ba dung budu adu gi pairi ba sing du na mingon da territory harassment tori adu ba mi du da security forces na government action pai khate ha budu di adu di moi na thajin ba na tro adu na hoji karamba lokha kadra ilai cha tawna se ki de akhoi ju dom adu ada loina to ke akhoi ju training law ra akhoi ju khai ba khopra akhoi nomai le ra akhoi ju tawna ra ge ba thaina naga Kuki to hoji cartus pai ra tawna akhoi ju mai volunteer tawra ne security forces loina hanbi kro Kuki na ngamla phare naga na ngamla phamla akhoi tawna ra ge maitai na ngamla phare moi na ngamla phare tawna ra se aba adu su ya de hoji akhoi na nomai pai ra thopa kan akhoi budi ya de aba akhoi na license phabu pai ra chap phabu da tam check sin phada bu na hoji license phabu da pai ra chap ya ri bro check tawri si da hinda gari phabu da check tawri sonda na nomai AK4 check taw de aba adu di kari no Kuki jo area na le khudi makta gari du lai da nomai AK47 pura ga chap su check taw de drug pu su check taw de maram rata amani phabu wa ni aduna lamdam se yamna lu khre adu Manipur sen sai na habu da haibu do indigenous people sing sina mitok oina tara khre adu kona lakpa sing sina indigenous oina akhoi gi mapu da yong na tangba mong da hoje overtake tawra khre mase India gi police ni akhoi gi government sonba gi ne ko sigi region ani da id blame tawning oza hojikti PR administration lebni na hojik popular governments late aduna siguma threats labni na how do we face ozana di hojik nongmai par tawra se en hai adu practically yang pontam da kamaina face tawgani si hojik lairiba governor chief secretary DGP secretary versus hanna tangthok da bani loina Manipur gi chahala da bani adu matungda akhoi thaba khara tawba yani si lairiba mayam se Manipur gi history khangde background khangde
adom mi changpucha changai moidi mapan gi mini mat adona reality da chate indigenous ki issue da chaloi ada adom tung tauraga adom gi ada gi chana bada adugi khara mi se tinaba chana ba moi gi apemba pamba khara tawba pursue tawba haiba sing da challe akhoi naga di akhoi maitai sing di mahausa mayang sing si da kaya yengba haite chaiba khopa kholau tauraga tina moi di everywhere any mi lakpase churachambu da hana tanar mi na hainari beduni STO officer anybody pakhang oina lakpa yade hairisini adugi nupi tum thiraga halai hairise khenabase ado za hojiki sma khoina news put news the flash tawre ado hojik naga gi lamdas man across tawre man threaten tawre habaji naga gi site gi government or relevant authorities ta officials in the approach to budi laikhrabra ado di mamang da FNCC na mayam thadakhre ado ga UNC na so adungba peak ba lere lengme naga council manipur na su peak re ngara ngasumak su stay thokre ngara sigi su hayeng matham thorokini governor da phajana hana thamkhre chief secretary da thamkhre aduga mamang degi oja Jitendra khoyaw na UNC and some gi level da su NRC chatpio adu tapio haiba mayam memory da mayam lere khangda ba sabane natra Jitendra lei khrabane sidi leite happy yate mamang chahi mama sigi government mamang da su adum nutigi haidana pisandana lakadaro ko aduna hojekti moise changyenge ne yengba mong mankhre adu aidi praja khoina hai sidi phare noida leipa ngao haina tharakpani adu noina ngakpasida justice oidare balance laudare michamina khaire partiality lere phare hanbiro akhoi isagi lamne na indigenous machine gi mi oi singna akhoi yel homi machine na akhoi yel homi singna akhoi ngakjarage lepjarage akhoi na senajarage haidana inthoroga akhoi gi angamba tawbuduna hena akhoi da tongjaba matam du lakhre maramdi moina lakpa tawrakpa mayam sidi akhoi di mi kha khre ba ko maramdi sum khangna tawe ba khangna tawe ba khangna akhoi na ure ba yango moi some chamina thamina nomai paira chamina akhagi miyamana sonda nomai paira chapadadi koitan tana yabo asi ai di kyan ta da aduna takpadi hujikari hairuni aduna lengakse atopa mapandigi sonda mapangi mi sing administration paire akhoi lan tawba sing sina mi top sing na tawre adurdi mapandu ga khakta de idea concept se pullaga inthokata ba mong da go adugi pot da manba lo akhoi ge sonda indigenous haina laiba sing sin pangal thohandaraba thoke ai kanda de akhoi da security si se threat yamna chawna laiba aduga adu marak tu da mu indigenous maseng se so akhoi se so politics mi gi injection ka khrabane akhoi maseng ha da khana kurakpa ngosi ju maite manung da yango MLA political party amaga ma hunara leina sonda di lane mi na de MLA taradu na chap chana leblaga leirina suna haibe inglina maite gi MLA maya hojik kadai da PLA na UNLF na Prikpak na KCP na haiba kadai inge haiba leige naga gi su tumangai ko okhon thokte wan adu naga hojik ka kadai da leige adu asigi yamna chawr kai khaba khoi se atmosphere amada environment amada lakre Joyshree adu na ID thamoi amna soi asumai na chahi tara pungang ba sida hero sabani chahi tara da kun matung da kari thogadra haise hoji ID khanba da tumba yadre aduna Manipur da hoji khwadi thamoi sokpadi wakhan wabadi mi top singna indigenous oikraba oiba aduga indigenous singna mi top oibagi phifamda adugi treng da khoi chil leire okay thank you oza mathangi wanga se oza Jitendra lakchage oza sumaine incident se nungai tab incident yam thokre baite ge Kuki marakta leiriba crisis masi phabaloi dringai da IDP resettlement ge kholaw mayam lawringai da ngarang makta da kokomina mayam response view kind mayam tawringai is the ozik atopa third dimension mong lakose masi ge akhoi suspension of operation da leiriba kadar sing je moina tawriba moigi act se mayamna condemn tawre villagers singna hairabani na masi akhoi chumba villagers singi mogi paudam dugi matung in na hairabani adu si kamaini bi beja ying birbo punang bu ikai kumna bu chiri uchiki mamang da akhoi waja Ashang Kasar na sumnam haingai bu ti thuina leitre haidare du leiri se asim thamoida mong bu khan khara phongdok chara du hujiki akhoi thingnari balan adugi hujiki akhoi gi irengi akhoi gi langui sininauk singnaga thingner da saji moi kaktane hayeng do atupom na thingna ko yai dare si punum si game plan amugi makha da lakpani India gi game plan amugi manung da adum thok na na bam silaba phone hai dare akoi ne di haiba akoi mayam tinbiri patabiri bo mayam na su hene khanga mane hai dare ko ji emotion da kharchu chali long term vision nama ura kanda
ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯔꯝꯗ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯣꯁꯟꯅ ꯉꯥꯡꯉꯒ ꯏꯃꯣꯁꯟꯅ ꯍꯦꯜꯂꯀꯥꯟꯗ ꯇꯧꯔꯣꯏꯗꯕꯅ ꯄꯨꯡꯇꯧ ꯇꯧꯁꯤꯟꯕ ꯂꯥꯎꯔꯣꯏꯗꯕꯅ ꯄꯨꯡꯂꯥꯎ ꯂꯥꯎꯕ ꯑꯗꯨꯝ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁꯁꯨ ꯃꯊꯪ ꯊꯦꯡꯅꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯍꯥꯏꯇꯥꯔꯦ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯄ꯭ꯂꯥꯟꯗꯤ ꯗꯦ ꯍꯦꯞ ꯑꯣꯜꯔꯦꯗꯤ ꯋꯦꯜ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯁꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯦꯚꯦꯜꯗ ꯇꯧꯋꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ IS ꯒꯤ ꯂꯦꯚꯦꯜꯗ ꯇꯧꯋꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯇꯧꯕꯁꯤꯅ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯌꯦꯜꯍꯧ ꯃꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯑꯃꯨꯛ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯑꯗꯨꯒ ꯃꯥꯅ ꯊꯣꯛꯄ ꯄꯥꯡ ꯉꯥꯡꯅꯕ ꯏꯁꯨ ꯑꯃ ꯕꯦꯁ ꯇꯧꯔꯤꯉꯩꯗ ꯃꯤ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯏꯁꯨ ꯑꯃ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯏꯁꯨꯗꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒ ꯃꯥꯟꯅꯕ ꯏꯁꯨ ꯑꯃ ꯄꯨꯈꯠꯂꯒ ꯃꯗꯨꯒꯤ ꯂꯩꯈꯥꯏ ꯇꯧꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕ ꯏꯔꯦꯡ ꯅꯥꯒꯥ ꯈꯨꯟꯒꯤ ꯖꯒꯥꯒꯤ ꯑꯋꯥꯕꯁꯤꯗꯤ ꯃꯣꯏꯗꯤ ꯍꯥꯟꯅꯁꯨ ꯌꯥꯝꯅ ꯋꯥꯕ ꯈꯨꯜꯅꯤ ꯍꯥꯏꯖꯔꯦ ꯃꯁꯤ ꯌꯥꯝꯅ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯖꯔꯕ ꯑꯗꯨ ꯈꯨꯜ ꯑꯃ ꯑꯣꯏꯕꯅꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦ ꯏꯝꯐꯥꯜꯗꯒꯤꯅ ꯀꯤꯂꯣꯃꯤꯇꯔ 19 ꯈꯛꯇꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯅꯣꯡꯃꯩ ꯀꯥꯞꯅꯩ ꯀꯥꯂꯩꯕ ꯈꯗꯥꯡꯕꯟꯒꯤ ꯑꯦꯔꯤꯌꯥꯗꯒꯤꯁꯨ ꯏꯔꯥꯞ ꯂꯥꯞ ꯈꯣꯡ ꯂꯝꯕꯤ ꯍꯧꯖꯤꯛ ꯁꯤꯡꯗꯥ ꯗꯥꯝꯒꯤ ꯂꯩꯔꯤꯕ ꯑꯣꯏꯜ ꯀꯩꯅꯣ ꯄꯝ ꯑꯃ ꯂꯩꯌꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯤ ꯀꯩꯅꯣ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯇꯦꯡꯀꯤ ꯑꯃ ꯂꯩ ꯁꯤꯡꯗ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯈꯣꯡ ꯂꯝꯕꯤ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯖꯒꯥꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯌꯨꯝ 110 ꯂꯩ ꯑꯗꯨꯒ ꯃꯤꯅ ꯃꯤꯁꯤꯡ 900 ꯂꯩꯕꯅꯤ ꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯔꯥꯡꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯑꯗꯨ ꯌꯥꯝꯅꯗꯤ ꯂꯥꯞꯄ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯖꯒꯥ ꯑꯣꯏꯕ ꯃꯣꯏꯁꯦ ꯀꯩꯒꯤ ꯖꯒꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯦ ꯐꯥꯎꯕ ꯌꯥꯗ꯭ꯔꯀꯥꯟꯗ ꯃꯁꯤ ꯖꯒꯥꯁꯦ ꯐꯥꯎꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯣꯟꯁꯥ ꯈꯨꯜꯅ ꯑꯃꯈꯛ ꯂꯩ ꯂꯩꯃꯈꯣꯡꯗꯒꯤ ꯍꯦꯛꯒꯠꯂꯒ ꯃꯗꯨꯒꯤ ꯃꯊꯪꯗ ꯁꯤꯒꯤ ꯖꯒꯥꯁꯨ ꯑꯣꯏ ꯃꯃꯥꯡꯗ ꯈꯣꯟꯁꯥ ꯈꯨꯜꯒꯤ ꯖꯒꯥꯗ ꯈꯣꯟꯁꯥ ꯈꯨꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯏꯜꯂꯤꯒꯦꯂꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯁꯦꯝꯖꯤꯜꯂꯛꯄ ꯇꯥꯏꯒꯔꯒꯤ ꯁꯦꯝꯖꯤꯜꯂꯛꯄ ꯖꯟꯃꯟ ꯔꯣꯗꯀ ꯁꯦꯝꯃꯛꯄꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯄꯕ꯭ꯂꯤꯛ ꯑꯦꯋꯥꯔꯅꯦꯁꯀꯤ ꯄꯤꯗꯨꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯥꯒꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯌꯥꯁꯤꯟꯅꯈꯤꯕꯅꯤ ꯀꯔꯝꯍꯥꯏꯅ ꯌꯥꯁꯤꯟꯅꯈꯤꯕꯗꯨ ꯀꯔꯤꯗ ꯌꯥꯁꯤꯟꯅꯈꯤꯕꯅꯣ ꯑꯩ ꯌꯥꯝ ꯀꯟꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯀꯁꯇꯃꯔꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯛ ꯈꯔ ꯍꯥꯠꯂꯒ ꯆꯥꯃꯤꯟꯅꯔꯒ ꯌꯥꯁꯤꯟꯅꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯄꯦꯟꯗꯕ ꯑꯗꯨꯝ ꯂꯩꯈꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯜꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯌꯦꯜꯍꯧ ꯃꯤꯅꯤ ꯂꯩꯔꯒꯁꯨ ꯅ꯭ꯌꯨꯇ꯭ꯔꯦꯜꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯑꯗꯨ ꯊꯃꯣꯏꯗꯤ ꯄꯦꯟꯗꯕ ꯂꯩꯈꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯕꯨ ꯖꯥꯏꯅꯔꯒꯤ ꯋꯥꯐꯝꯗꯨꯅ ꯀꯔꯝꯗ ꯊꯌꯥꯏꯅ ꯊꯝꯃꯒ ꯅꯍꯥꯟꯒꯤ ꯏꯔꯦꯡꯈꯨꯜꯗ ꯅꯍꯥꯟꯒꯤ ꯇꯥꯡ 9ꯗꯒꯤꯅꯤ ꯑꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯒꯤ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯦꯂꯤꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯋꯦꯁꯇꯔꯟꯗ ꯂꯩꯔꯤꯕ ꯄꯦꯔꯤꯐꯦꯔꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯨꯡ ꯂꯤꯌꯥꯡꯃꯩꯒꯤ ꯀꯕꯨꯏꯒꯤ ꯖꯤꯂꯥꯡ ꯀꯥꯡꯕꯨꯅ ꯇꯥꯕ ꯖꯒꯥꯁꯤꯡꯁꯤꯗ ꯃꯈꯣꯏꯅ ꯂꯦꯟ ꯑꯣꯀꯨꯄꯥꯏ ꯇꯧꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯂꯦꯟ ꯑꯣꯀꯨꯄꯥꯏ ꯇꯧꯁꯤꯜꯂꯛꯄꯒꯤ ꯋꯥꯔꯤꯗꯤ ꯃꯃꯥꯡꯒꯤ 1992ꯗꯒꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯃꯁꯤꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯎꯕ ꯌꯥꯔꯦꯕ ꯊꯣꯏꯁꯤ ꯀꯅꯥꯅ ꯀꯥꯡꯕꯨꯅꯅꯣ ꯀꯦꯅꯦ ꯄꯤꯅꯤ ꯀꯦꯅꯦ ꯄꯤ ꯑꯁꯤ ꯀꯩꯅꯣ ꯀꯦꯅꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯂꯤꯗꯔꯁꯤ ꯀꯩꯅꯣꯒꯤ ST ꯊꯥꯡꯕꯣꯏ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕꯅꯦ ꯄꯤ ꯃꯤꯟꯁ ꯄ꯭ꯔꯁꯤꯗꯦꯟ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯑꯦꯔꯤꯌꯥ ꯑꯣꯀꯨꯄꯥꯏ ꯇꯧꯕ ꯖꯒꯥꯅꯦ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌా ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯦꯔꯤꯌꯥꯅꯤ ꯑꯗꯨꯒ ꯂꯥꯛꯏꯕ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯨꯗ ꯃꯥꯅ ꯇꯧꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯒꯤ ꯁ꯭ꯇꯦ ꯑꯋꯦ ꯑꯗꯩ ꯀꯨꯀꯤ ꯂꯦꯟꯒꯤ ꯇꯧꯔ ꯑꯗꯨ ꯊꯥꯔꯝꯃꯤꯗꯨꯒꯤ ꯃꯥꯒꯤ ꯀꯃꯥꯟꯗꯔꯗꯨ ꯀꯅꯥꯅꯣ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯦꯡꯒꯤ ꯀꯩꯅꯣꯗ ꯆꯤꯌꯥꯔꯃꯦꯟꯗ ꯅꯤꯡꯊꯧꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯔꯤ ꯀꯅꯥꯅꯣ ꯃꯁꯥꯅ ꯃꯄꯥ ꯂꯤꯗꯔꯅꯤ ꯍꯥꯏꯖꯕꯅꯤꯅ ꯃꯥꯒꯤ ꯃꯃꯤꯡꯗꯨ ꯑꯩꯈꯣꯏꯒꯤ टाइगर टाइगर एलाइ जांबोई थांबोई जांबोई किपजेन कनानो अखोइना हामनो मतमना ममांगी हुजुजी कांगफुबी एरियादा अखोइगी लमगी जगह रोड की जगह साउथोंना बहन मतमदा पीपल सिंगी पैसा मुद खिबो नुपाने compensation पिजगदबदो पीपल सिंगना विलेजर्स ना फंगजगदबदो मान ब्लैंक अमद तौरगा मान नमद लोगी वारिसु ले दो गवर्नमेंट की माई मिशनरी सिंगना दु खंगबिबदा उदबरा हाइब पोदमा अदुगे ngara हुजिक ममांग दु हुजिक पनबिउदा अखोइना इम्पैक्ट टीवी दा फांगबा अखोइगी रिपोर्ट की मतुंगिना हुजिक लेरिदो नानगी मागी रोड क्लोज औगांदा मोइ लालहोब खांगु खरा नोंगै पारि चले अदुगे मनांग नंगना अखोइगी खागी सेटबा यावेबा खागी सेबदु अखोइगी मणिपुर स्टेट की फोर्स नेबा Manipur police se Kangpokpi police moigi moi phuruk ki mi oidu jala oidu ne adu ahoi adu gi kangun yeng le kai gino hana
share kanoda akwai suspension of operation ji matam khara Manipur government ne kakthar khara akwai yaugre na out ore matung da mamangi sahi election magi election da gi adai ne amuna action to ki bodo du kari kari haini gi bige haibu su makoi gi ground rule bo yan chali bara chati bra makoi da hai si hana le mudu gi mafam ani ma karo kano ko haidare ka sam na akwai athu matam da political settlement ama to ne bagi pot ama to ne haibu gi ama yaukshali adiga amana no attack to civilian population hai akhoi gi people sing da civilian population da mo attack to hai wahim su yauri ne ba adugi yawudu karamba area da kanu to kanda akhoi gi irengi langwi isin na oksinda sat khro haina waring to ro ba adugi tanja da government ge authority ni kai dog le ge hai hai bu gi pot ne do pen da gi song bo de gi nu je hai do yar ga de akhoi to na jar ge ka hai bu da hai ri idu ne hai ri ado sida luri bodi laibiri ba akhoi Naga haina haija batare aisin sina Naga gi leibiri ba achauba body singna kari kari step logire bage adum yana ba dum customer gi kanu da haina raga o kongal dum samina gi yagido ya adu piri ba ithil piri badi saina piri badi Naga gi akhoi liangwi sil nong la haibani piri bu di liangwi sil nong date akhoi gi yelhomi kangu de ne ba yelhomi kangu de pir ba ithil ne ba masida le hodi ba lem hodi ba atopa yelhomi kangu sing yenga le gidra haibu wang du ne ba aduna asai ngasi topic sina maro mudena Naga ko gi singa no ba ihau sina maro mudena akhoi gi dimension no ba trick ama trigger ma tawra gadra hari je le hodi ba ai gi isini now yellomi isini now mada wara kanda o nuaitra kanda wa kantar kanda le hodi bu yellomi atobo mayam singil masing sangra sarunga dai bu wapum sidi yamna serious we concern ne masi yamna maru oi masi gi mateng pangaba liangma gi sinau na thoi ba awaba tare bu sidi le mori bu mayam sina mateng pangaba adu oi bada ga di unity do irai lang sagat ba yare aduna de bida moi thuk tok juno ne le ba se liangmai ka muna somda le kanda a ukul da le ba tangkol ka moi thuk tok juno le tar ga di yaro ba liangmai ka mu sinau sinu le ka tambak le ba moi te moi thuk tok juno le tar ga di kamai tok dori Sigi bodo. Ado hojiki akhoi state ki security forces moi kanu makok thongba official sinda approach tawraga state ki kanu tong dira moi di pra fail ni da fail da ai suman thu su ngan de da mamang gi si thok matam da akhoi PR cham pam kang bu khale ba PR pam kang bu PR de bola di na lining si gi table masa de PR na PR la ji mina pami PR ji kari no Kuki na pami ba hujigi ko de la hodu kang separate administration pami kang mu na PR pami na swai dre kang PR he de la khale ba ai ko di u gre ba kai no ngasi bok de 1970 right gi la hodu pusi bok da ngasi bok da ai ko na tan bu demand ma kari ka na lem bil ku yaw gre gi sinda moi ILB bi de ga ni ko gi Bengal state ga be kan ILB gi kan gi beta 1970 pi re ni adu lan gi matung to ko ne ba ko di demand aduna mina akhoi gi lebak sida hujai bi dono chief secretary oiro any department gi leader ma singe akhoi gi mi amung nate mitom aktani mitom na kari khangna akhoi gi dong kari to bi ko no ba masi ji tawni khangna akhoi na haija bu tam da akhoi ju matam da s sarkar ji yam sogut pa ma sarkar ju tam pa ma kangu ni na dum to gi ba akhoi na uri na sarkar ma kari gum lei tar ga di madu da ngang mani khangni chai bani ko khara di something to ga dan khalu ba da hujik la or kan da kuri to bi dre sungtong to bidre PR gi government jenu sungtong to bidre kari road map kari piece ka kaim to gi hade sungtong to gi si gi pibum si leila kanda akhoi gi yelho isinena omana nungai to thok thok kanda legoi kongse akhoi chu mateng pang bo mathok tai aduga makhoi gi whatever darkar loiba kari mathok ta bi ge changa ga hangbo mathok tai adugi mathok ta bu dugna makhoi de thongna legeni aduga yekna bu oiriba habatare yekna bu oiriba Naga gi area da habatare ko ma area do akhoi gi langwei isin nong na khunda laita da domain to ri jaga jam khoni changal ga lambi ka gwa se akhoi gi national green tribunal chu yar gi ramni masi gi yada basida akhoi sida parama tambi hoba mathok tai aduna tragadi yani ana him pham chalaga hip chamba lepa chalwa aduna ngasi di kaidore ngasi gi area langwei sinau sei kya Manipur ji sagon na la ba achi gi jaga je ngarang na la ko kong moi gi na jeli ni adu gi posil le kan da akhoi parama tambi ho phai aduna hojiksi kwai aroi bada ina once again amung hygienic si aigi yel homi isin naw da
yellow with the Pirapa Italy, yellow with the land dark money, Masidi lay, what do we yellow with ma'am, sing Punjala Kanda, we are the hay, Hibotu, Mokoi, the Utpomatok, I hang each one to Thank you, Oza. Thank you, Wanga say, Oza, MH Saba Lakchak. Oza, any conflict Lakmotam, the minority communities, Adum Mark Adum Chapa Habitar, Aduga, Hosiki, Ireng, Naga Kulgi, Kunza Sing Ju Yam Daba, Mapam the minority in the Labegi, Mong the Neoza Sing that Tambibasi. Aduna, Smina, Kulai Pibers in that minor thread lag Labnina, Moy Masana di Moigi. Lepti lepchari akhoi khunna smai to bu yaroi akhoi cannot lambi is blocked ka tawdana khotna adu moi gi kyam effective oi bano matang swais the hojik minority community sing the superior ba chai thing je swais khara highlight to you मैम पुम लोग हाल में तो इकाई कुम लोग चरी इरेंग नगा खुल्ला हojik ngarang nahan si kuki kulai pai basing hai betare makoina lambi thingba yaroi hai bagi akanba safu ma piraga leire leiri ba poside da hojik Kulai pai basing se suspension of operation su government ke tong naraga leiri bani makoi si makoi suspension of operation su se sigi karigumba ground rule khar di soidana le pham thok pani ground rule gi matu na de makoi se moi gi designated camp sing da le gedau ni kulai pai ga lambi lam khang da sap ya de hai ba adugum rule ma'am am leiri hari ba rule sing du gi wang ma da thabak tawre makoi se ahen ba thabak tawra ga la abne ba lam sigi yelho proof sing da leibinari ba kang proof sing da adu etargadi government na makoi ga yana kibagi matungina leiriba suspension of operation suda leiriba makoi gi ground rule dugi wang ma da thabak tawak dargadi leiriba sudo tangai fadana lokthokpam tho abane maramdi miyam da torture tor abani wahal labani kihan khangal labani ton ba threat ma'am am lai hojujikta la abani na hariba tawgada ba thabak gi onna taina ba tawraga la abani na hojikti makoi da piri ba suspension of operation su gi ground rule sing dugi wang ma da la abani na tangai fadana makoi gi suspension of operation sudo revoke to godabane Numa su je revoke to view have the makok ti jo dum haidana dum lakpani aduga mathang incident mayam sina su gi ground rules je violate tore have je phong no re aduna hojikti CSO mayam phurup mayam na kari to phum thopoge tangai fadana hojik hana mamang de su tongan ba CSO leiri ma mayam manipur leiri ba CSO mayam sina ground rule thuai ba sing sidi tangai fadana revoke to have se dum hairaga lakre prajamiyam gi wakasu swaina un lakhiyeba hana de huna hojik su leiri bis da ngarang hangi thadok chi central security force hoi ubada yauriyeba central security force duna kari dawra leiri ge ba makoi jo phada bagi maram kari ge no ngarang nahan petrol pump ma da bomb nangsilame ba adu makoi sing dudi koitan dan khanda am phare na ngarang media report ani sure ani mak phare ani phare na report ore ba adu darga di makoi gi mama security force gi mamang da phong na am paira kan da satlaga leiri ba tongan ba makhal gi threat ma makhal to leiri ba Prajamiyam da kihan khangal mo ne tawni da tawriba si mkhoi ni yeng lagi doriba maram kari maram ginova swai matang sidane ba ikhoina aikhoi leiminari ba kanglu phul masen sa nungsilang leimin ba masangi maram di amagi awaba ta matam da aisu awaba du saru yaba ai gi nungai badam amu si yohon ba adugum ba aikhoi masen ni marakta nungsilang ba gi policy ma sindragadi mating pangna ba yaba gi lambi ma sindragadi aikhoi lamdam se sum nong magi ngasi waris dagi hayengna hena warakani hayeng dagi mathang nam hena warakpagi phimam la kanda aikhoi tripura da tripuri mut khibugum lam lam se su yelho phurup on le riba hana da hona le riba khoi gi yelho phurup sing se tapna mami sam khiba ba gi akibedo leitaba na teba huzi le riba situation se khoi na khangda busi kari no har ganda India government na thamoi sing da badagi ngasi gi le riba Manipur gi situation se handle phajana maram chan handle to bidaba ne maram di kari no har ganda makhoina Manipur gi kari gumba mkhoi some ideology khargi makhada moi target point khargi makhada aikhoi masen marakta aikhoi social fencing ma kanglup amaga frup amaga marakta social fencing ma khana na bagi so lobby amagi makhada chatharakba adum laba lisat amakhak ne hujik chatharai si maram di kari ganda samna maitai pangan natraga kuki naga soina tonga aikhoi thugaira kanda aikhoi masen marakta nungsina gi lambi thadala ganda makoi tawning tawba yana bagi makoi lamdam sidagi makoi national resource low khibi yana bagi makoi benefit dangta lamdam sigi miyam buna awa famda tahalamba aduga makoi gina benefit phangina bagi adugum lambi ma sathare ya sai koina haiba ganda haimal thokla roy hojuri lai betan jasida aduna aikoi na sida aikoi gi miyam sina gyan tamin nagdo se
amana amagi awabada amagi nuai tabada ikoi punna saru yaminaba ikoi masen thamoi sina nungsin minaba ma sangi habse ai sumana oza do hozi ireng khulgi da thoi ba thodo se masri ja khoina khoi phurup mayam je wakhan taminaba nungsinaba united oi ba dum hairi khoina discussion da dum hai adegi CSO mayam meeting da dum hai but aseng ba khongthang lokhat ke haiba tar gadi karamba protocol karamba step by step karamba da approach to ba kamaina approach to ba haiba je chapchan yatra gadi khoina ngang ba khatang na di thabak to oi thoi dam ni na hoji khulai pai ba singna threat tawriba maina mogi village da maina encroach to bogi mami tarakli ba se masi kamaina thingna gani sigi matang je de khoi ngai oza sang su habi khibida FNCC na hana mamang de gisu ton purpose ma ma khoi tor lei khre hari ba purpose sing do krai phoba thabak to on thora ga habdu ji phoba mami sama ga leiri udri be khoina thabak si simadi on thora simadi smile tawre sigi progress si swai phobi yore hai ba gi mami du di udri ba udri ba pose khoi gi leminari ba CSO boy gera natraga khoi gi leminari ba kanglu phur miam punna mukse si sna khoi punna khangmina ba ma sangi hauji ngasai na haiji ki mamang da haiji ki ba India government na policy amagi makhada makhoi sen hagadi Kuki gi lal holup sing se India government ka nongmai maru ma kap na rakana makhoi se suicide to na khibra ba no natte ba only makhoi gi India government na makhoi se season ning matam da season ba yana ba makhoi na tawning ba tawbi yana na bagi adugum ba khalo lam da India government na makhoi se suicide to na ra tham gi ba pot na ba aduna mai mo ga hojikti ekhoi tampaki lam sida na tragna sing da naga gi orga su kana gumba amana mama paira satya de phai puli to but to tabu Kuki gi de makhoi na sani mo na sali to ni ta tawi sing tanga sida di ekhoi ngasai na mamang da thamjaki ba ekhoi masen gi marakta ekhoi masen se unity oimina ba masangi aduna trifau de ekhoi na lamdam sida any thaba am hau mai pak na to bang mo adu gi mathakta muka hauji se ekhoi gi leiriba PR government se sigi makhada government ama ekhoi gi creator permanent oiba government ama sem na ba athu matam da ekhoi gi leiba hoji MLA oina leiriba legislature sing si makhoi sing se unity oiba masange ba makhoi na unity oi jagadi hauzik su Manipur se nong nong gi hena wa kini praja khangna iho hawga da ekhoi gi pandam se ekhoi gi santi leiba ngam moi ba landam sida they was house poppy cultivation drug trade sing me abzin narcoterrorism or especially kano churchan purom moi akhoina pau report myam thengno matam da Kuki phurupna taba lam sing da ayam bana poppy cultivation gi thabak sa thabagi mami taba aduga masi thugai re habazu adum pautai adubu drug te gi lakpa paisa masi gi ju achauba issue ama leiribani na aduga swide lakchaning bana ozade khangjaning baje sumaina sikumba narco terrorists or kingpin singzina sumaina poppy ogira drug ogira mapalam de pusalaga trading tawbada minority community singda seasonai haiba si lobby ga doribra haiba di akhona police report matung na drug phagat pa khogat pa mayam tawbada akhona ayam ba thengna ba si minority community gi mioi singja ayam ba thengna ba ado swise di kamaina hojiki hariba illegal activity mayam sina Manipur le ba minority community da effect lak pa se sirizu khar panbi hozik leiba Manipur gi situation sida drug ki problem so problem am khakne hariba pot asinam ekhoi gi leiminariba kanglu phurup singi maraktasu asobo effect ama ekhoi gi generation mum khibi yabagi akiba du leiribani drug sina manghan bagi sangse aduki mati hena yamna manghan labani lamdam sida hariba post de that king pin mayam sina puslakpa king bin se kana kana no habidu di mayam ne hena thoine khangdra bangaktan aduga marak sida broker hoiba sam paisa khargi damakta magi punsida awafam da tajaragesu ai paisa khar phangda bo oragadi awafam da tajani habidi khangi bine ba aina ya da thaba mu tawtar ga awafam ta ba isi mahusa ne adu ma mayam do khangna tawribisu magi hingna bagi lami da mate oigani habe wakhalon da tawbo ramba yai madu makti aina seng sabsana khangde tabu aina hani badi drug haiba posindi samasigi oina anti oina leiba pot ma khakne ba mipum khudingana anti social oina uraga uriba adu ma posa ma khangni hari ba posi da kana gumma singna yaud ba nate maite panganda yauri only minority da nate masini effect holi besidi tanglu khudimuk effect holi bane adu hari ba posi su India government na ekhoi gi leiriba government sina thamoi seno hotna birabadi yamna line thingmang ba posa ama khakne
ngasa aina haje khibida mokhoi tawning to holli haibido adugi manung jana haibo siju mokhoi tawning to tawbuda moina yetaba thingdaba aduna marum kanda king bing singduna puning mongdu purai yohoni mohum yohonna ngami haibo pose aduna tai bane haibo pose khoi su asdagi yam lapna leina ba matam khudimukta khoi media gi kuthang sat mak lauraga lai haudik su hairi makhata na so dum hai khigani thingna bagi lambi so dum khoi sang sing jakigani haibo ofum sim so khoi manipur mai te pang welfare organization gi sai dagi thamjage